Assam Nagaland border attack mari lenana mioi ahum fare. Assamgi Merapani da ngarang Independence Day gi thoram pangthoklingay da Assamese naha ahum da Nagani Chingnaba Meeoi kharana phu chaiba amasung iyargana kaplambagi thawdo aduga mari lenana mafam asida tangdu laita daba fibam leiringai asi Golaghat District Administration ki direction matung ina Nagaland Police amadi CRPF na joint operation chathabada mioi ahum phagatpa ngamkhre hairi thawdo adu ngarang Assam amasung Nagaland gi tainaba ngamkhai paringda leiba umangi saruk amada Assamese naha sing aduna picnic halakpada Nagani Chingnaba Meeoi sing aduna thatuna thamduna tamthina phuraba matungda ear gun puthokduna kapkhibani hairi farba mioi ahum adudi Takai Sumi Honito Yepthomi amadi Kahosa Thimo Kawi Cheiraksida Krisak Murti Sangram Samiti KMSS Amadi Asom Jatiyatabadi Youth Chatra Parishad AJYCP na thawdo adu akan mongda yaningdaba phongdokhibaga loinana ngamkhai paringda Assamese singbu ngak senbiu haina lengak taksin khre hairi Russia gi gun powder workshop pokhaibada sinmi taraga mathoi sikre Russia gi konung Moscow dagi khanung pok thangbada leiba Reagen region gi explosive plan amada pokhairakpadagi plan aduda thabak suba mioi taraga mathoi sikre amasung chamaga kuntrana so panangkre hari gun powder workshop adu lengak na chalaiba Reagen gi elastic synthetic fiber plant chalaiba workshop aduda pokhaibagi thawdok thokhiba aduda sinmi taraga mathoi sikre haina emergency situation ministry gi maiki digi phongdorakre workshop adu pokhairakpadagi maduda thabak suriba sinmi sing chawna so pananghankhi haina su ministry gi maiki digi phongdorakre sinmi sing adu laikidabagi awaba phongdokpa oina city adugi governor Pavel Malkov na region aduda firal tangkhai chingthaduna laikidaba singi mafamda ikai khumnaba utkani hairi Kumja 2021 gi October da so elastic factory asida pokhaibagi thawdok thoktuna sinmi taraga taret sikhibani elastic synthetic fiber plant asina civilian amasung military gi sector singda tongan pothok sing supply tawduna lakhibani Russia gi emergency official singna phongdorakpagi matung ina pokhaibagi thawdokta amanga da thokraba sing adu yengsinbagi thabak chathakre hairi Hawjik fawgi oina workshop adu matau karamna pokhairakibano haibagi matangda chapchaba warol khangba ngamdri Thijin humjin basingna ahan batangka ki oina workshop leiriba khungang last noida thijin humjin bagi thabak chathakre hari emergency gi source singna phongdorakpa warol amada pokhaiduna mai chakhiba du khudong thiba nangdanaba lokhatpa khongthang singbu thawoidabadagi thokhiba oiramba yai haina panari China gi foreign minister Wang Yi India da chatkadauri China amasung India gi marakta chayen aduna leiriba ngamkhai gi wathok singi matangda wari sananabagi damak China gi foreign minister Wang Yi tha sigi taragani panda India da chatkadauri Khongchat aduda Wang Yi na India gi luchingba singa ngamkhai gi matangda kunmari suba tangka ki oina wari watai sanagadauri hari China gi foreign minister Wang Yi gi numit humni gi khongchat asida matam kayadagi leiba ani gi marakta chayen aduna leiriba ngamkhai gi wathok sing loishin bada chawna mateng panglagani haina su China gi Ministry of Foreign Affairs ki maikai digi phongdoragli handakta US President Donald Trump na India gi pothok ki mathakta chada yangkhai tariff thamkhraba matungda China amasung India gi marakta tapna yasinaba purakhibani India khongchatda India gi National Security Advisor Ajit Doval ga unaduna ngamkhai de thokliba thawdo wathok singi matangda kupna khananingagadauri hairi China gi Foreign Affairs ki maikai degi thadorokpa warul amada Wang Yi na India da lakadoriba si India gi maikai degi chebau pirakpadagi ni hairi Wang Yi gi India khongchat asina leiba ani gi marakta leiramba umkhanaba sing kokhanba ngamlaba yai India na saugatpa terror outfit singna Pakistan gi ingtapa manghale Asim Munir Pakistan gi Chief of Army Staff Field Marshal Asim Munir na India na saugatpa terror outfit singna leiba adugi ingtapa manghale haina phongdokre New Delhi na Tariq-e Taliban TTP amasung Balochistan Liberation Army BLA bu proxy oina sizinaduna Pakistan gi ingtapa thugaibada chawna thodang lawri hairi Belgium gi konung Brussels ta chatkhiba numinini khongchat ki manung chana mafam aduda leiriba Pakistan gi furup singda phongdokhiba warol amada army gi luchingba Asim Munir na Pakistan gi ingtapa amasung ningkha tamba manghanaba lanjang kaya changsilaklabadi madugi paukhum chapchana pigani haibagi section warol su thamki India na matam leiba khibikta lengak na thingkhraba TTP amasung BLA gi chingda Sel gi mateng pangduna makhal makha kaya gi tengbang piduna leiba asibu manghanaba honai haina Asim Munir na maral sikhibaga loinana Pakistan gi ingtapa buk kana amata na manghan bangam loi haina su makhata na phongdokhi Saudi Arabia da mi halaga chahi kunga taruk chenduna leirakhiba Uttar Pradesh tagi mioi ama IGR airport tagi phakre Saudi Arabia da mi ama halaba tungda chahi kunga taruk chenduna leirakhiba Uttar Pradesh ki Bisnor dagi Muhammad Dilsad kauba masagi chahi 53 suraba Michel adu anauba identity amasung passport amagi makhada
ꯃꯗꯤꯅꯥꯠꯀꯤ ꯖꯦꯗꯥ ꯐꯥꯎꯗꯨꯅ ꯍꯜꯂꯛꯈꯤꯕꯒ ꯑꯣꯒꯁ 18ꯗ ꯗꯦꯜꯂꯤꯒꯤ ꯏꯟꯗꯤꯔꯥ ꯒꯥꯟꯙꯤ ꯏꯟꯇꯔꯅꯦꯁꯅꯦꯜ ꯏꯌꯔꯄꯣꯔꯠꯇꯒꯤ CBIꯅ ꯐꯥꯈ꯭ꯔꯦ꯫ ꯃꯤꯆꯦꯜ ꯑꯗꯨ ꯊꯤꯅꯕ ꯑꯃꯁꯨꯡ ꯃꯐꯝ ꯑꯁꯤꯗ ꯄ꯭ꯔꯣꯁꯤꯀ꯭ꯌꯨꯠ ꯇꯧꯅꯕ ꯁꯥꯎꯗꯤ ꯑꯔꯥꯕꯤꯌꯥꯗꯒꯤ ꯍꯥꯏꯖꯔꯛꯈꯤꯕꯗꯒꯤ ꯑꯦꯄ꯭ꯔꯤꯜ 2022ꯗ ꯀꯦꯁ ꯑꯃ CBIꯅ ꯔꯦꯖꯤꯁꯇꯔ ꯇꯧꯈꯤ꯫ ꯑꯣꯐꯤꯁꯤꯌꯦꯜꯁꯤꯡꯒꯤ ꯃꯇꯨꯡ ꯏꯟꯅ 1999ꯗ ꯍꯦꯚꯤ ꯃꯣꯇꯣꯔ ꯃꯦꯀꯥꯅꯤꯛ ꯑꯃꯁꯨꯡ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯒꯥꯔꯗ ꯑꯃ ꯑꯣꯏꯅ ꯃꯍꯥꯛꯅ ꯊꯕꯛ ꯇꯧꯈꯤꯕ ꯔꯤꯌꯥꯔꯗ ꯃꯤꯑꯣꯏ ꯑꯃ ꯍꯥꯠꯄꯒꯤ ꯗꯤꯜꯁꯥꯗꯄꯨ ꯃꯔꯥꯜ ꯁꯤꯔꯤ꯫ ꯃꯍꯥꯛꯅ ꯏꯟꯗꯤꯌꯥꯗ ꯆꯦꯜꯂꯛꯈꯤ ꯑꯃꯁꯨꯡ ꯃꯤꯅꯝꯕ ꯄꯥꯝꯕꯩꯁꯤꯡꯅ ꯑꯅꯧꯕ ꯑꯥꯏꯗꯦꯟꯇꯤꯇꯤ ꯑꯃꯁꯨꯡ ꯄꯥꯁꯄꯣꯔꯠ ꯑꯃ ꯄꯥꯏꯗꯨꯅ ꯂꯣ ꯑꯦꯟꯐꯣꯔꯁꯃꯦꯟꯇꯒꯤ ꯅꯥꯟꯊꯣꯛꯅꯕ ꯃꯈꯥ ꯇꯥꯅ ꯍꯣꯠꯅꯕꯒꯤ ꯃꯔꯥꯜ ꯁꯤꯈꯤ꯫ ꯃꯍꯥꯛꯅ ꯑꯅꯧꯕ ꯄꯥꯁꯄꯣꯔꯠ ꯑꯗꯨ ꯄꯥꯏꯔꯒ ꯀꯇꯥꯔ, ꯀꯨꯋꯦꯠ ꯑꯃꯁꯨꯡ ꯁꯥꯎꯗꯤ ꯑꯔꯥꯕꯤꯌꯥꯗ ꯇꯣꯏꯅ ꯆꯠꯄ ꯉꯝꯈꯤ꯫ ꯃꯍꯥꯛꯀꯤ ꯃꯊꯛꯇ ꯂꯨꯛꯑꯥꯎꯠ ꯁꯔꯀꯨꯂꯔ LOC ꯑꯃꯁꯨ ꯊꯣꯛꯈꯤ꯫ CBI ꯑꯣꯐꯤꯁꯤꯌꯦꯜꯁꯤꯡꯅ ꯍ꯭ꯌꯨꯃꯦꯟ ꯏꯟꯇꯦꯂꯤꯖꯦꯟꯁ ꯑꯃꯁꯨꯡ ꯃꯈꯜ ꯃꯈꯥ ꯀꯌꯥꯒꯤ ꯇꯦꯛꯅꯤꯛ ꯁꯤꯖꯤꯟꯅꯗꯨꯅ ꯃꯍꯥꯛꯄꯨ ꯐꯥꯅꯕ ꯍꯣꯠꯅꯔꯤꯕ ꯑꯗꯨ ꯈꯪꯗꯅ ꯗꯤꯜꯁꯥꯗꯅ ꯗꯦꯜꯂꯤ ꯏꯌꯔꯄꯣꯔꯠꯇ ꯊꯨꯡꯂꯈꯤ꯫ ꯏꯃꯤꯒ꯭ꯔꯦꯁꯟ ꯗꯤꯄꯥꯔꯠꯃꯦꯟꯠ ꯑꯗꯨꯅ CBIꯗ ꯄꯥꯎ ꯄꯤꯔꯛꯈꯤꯕꯒ ꯑꯦꯀ꯭ꯌꯨꯖ ꯑꯗꯨ ꯀꯁꯇꯗꯤꯗ ꯄꯨꯈꯤ ꯍꯥꯏꯅ ꯑꯣꯐꯤꯁꯤꯌꯦꯜꯁꯤꯡꯅ ꯍꯥꯏꯈꯤ꯫ ꯕꯣꯔꯗꯔ ꯐꯦꯟꯁꯤꯡ FMRꯒꯤ ꯃꯇꯥꯡꯗ ꯒꯚꯔꯅꯔꯅ UNCꯒꯤ ꯃꯤꯍꯨꯠꯁꯤꯡꯒ ꯋꯥꯔꯤ ꯁꯥꯟꯅꯈ꯭ꯔꯦ꯫ ꯏꯟꯗꯣ-ꯃ꯭ꯌꯥꯟꯃꯥꯔ ꯉꯝꯈꯩ ꯄꯔꯤꯡꯒꯤ ꯁꯝꯕꯜ ꯈꯥꯕ ꯑꯃꯁꯨꯡ ꯐ꯭ꯔꯤ ꯃꯨꯚꯃꯦꯟꯠ ꯔꯦꯖꯤꯝ FMRꯒꯤ ꯃꯇꯥꯡꯗ ꯌꯨꯅꯥꯏꯇꯦꯗ ꯅꯥꯒꯥ ꯀꯥꯎꯟꯁꯤꯜ UNCꯒꯤ ꯃꯤꯍꯨꯠꯁꯤꯡꯒ ꯒꯚꯔꯅꯔ ꯖꯣꯏꯀꯨꯃꯥꯔ ꯕꯥꯂꯥꯒ ꯎꯅꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯈ꯭ꯔꯦ꯫ ꯑꯣꯐꯤꯁꯤꯌꯦꯜ ꯑꯃꯅ ꯐꯣꯡꯗꯣꯔꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅ ꯋꯥꯔꯤ ꯁꯥꯟꯅꯕ ꯑꯗꯨꯗ UNCꯒꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠ NG ꯂꯣꯔꯍꯣꯔꯅ ꯂꯨꯆꯤꯡꯕ ꯃꯤꯍꯨꯠ ꯀꯥꯡꯕꯨ ꯑꯗꯨꯅ ꯕꯣꯔꯗꯔ ꯐꯦꯟꯁꯤꯡ ꯑꯃꯁꯨꯡ FMRꯒꯤ ꯃꯇꯥꯡꯗ ꯃꯈꯣꯏꯒꯤ ꯑꯣꯏꯕ ꯋꯥꯈꯜꯂꯣꯟꯁꯤꯡ ꯒꯚꯔꯅꯔꯗ ꯃꯌꯦꯛ ꯁꯦꯡꯅ ꯈꯪꯍꯟꯈꯤ꯫ ꯑꯃꯗꯤ ꯅꯥꯒꯥ ꯑꯦꯄꯦꯛꯁ ꯕꯣꯗꯤ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯍꯥꯏꯔꯤꯕ ꯏꯁꯨꯁꯤꯡ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯒꯚꯔꯟꯃꯦꯟꯠ ꯑꯣꯐ ꯏꯟꯗꯤꯌꯥꯒ ꯂꯣꯏꯅꯅ ꯊꯕꯛ ꯂꯧꯈꯠꯄꯤꯅꯕꯁꯨ ꯒꯚꯔꯅꯔꯗ ꯇꯛꯁꯤꯟꯈꯤ ꯍꯥꯏꯔꯤ꯫ ꯒꯚꯔꯅꯔꯅ ꯃꯈꯣꯏꯒꯤ ꯋꯥꯐꯝ ꯃꯨꯟꯅ ꯇꯥꯕꯒ ꯂꯣꯏꯅꯅ ꯋꯥꯐꯝ ꯑꯁꯤ ꯃꯤꯅꯤꯁꯇ꯭ꯔꯤ ꯑꯣꯐ ꯍꯣꯝ ꯑꯦꯐꯤꯌꯔꯁꯀ ꯂꯣꯏꯅꯅ ꯍꯥꯟꯅꯅ ꯊꯕꯛ ꯂꯧꯈꯠꯂꯦ ꯍꯥꯏꯅ ꯈꯪꯍꯟꯕꯒ ꯂꯣꯏꯅꯅ ꯃꯈꯥ ꯇꯥꯅꯁꯨ ꯋꯥꯔꯤ ꯁꯥꯟꯅꯅꯕ ꯈꯪꯍꯜꯂꯛꯈꯤ ꯑꯃꯗꯤ ꯋꯥꯐꯝ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯏꯍꯧꯅꯆꯤꯡꯕ ꯆꯪꯁꯤꯟꯗꯅꯕꯁꯨ ꯈꯪꯍꯟꯈꯤ꯫ ꯃꯤꯐꯝ ꯑꯗꯨꯗ ꯂꯩꯉꯥꯛꯀꯤ ꯃꯥꯏꯀꯩꯗ ꯁꯦꯀ꯭ꯔꯦꯇꯔꯤ ꯇꯨ ꯒꯚꯔꯅꯔ ꯁꯨꯃꯟꯇ ꯁꯤꯡ ꯑꯃꯁꯨꯡ ꯒꯚꯔꯟꯃꯦꯟꯠ ꯑꯣꯐ ꯃꯅꯤꯄꯨꯔꯒꯤ ꯀꯃꯤꯁꯅꯔ ꯍꯣꯝ ꯑꯦꯟ ꯑꯁꯣꯛ ꯀꯨꯃꯥꯔꯁꯨ ꯁꯔꯨꯛ ꯌꯥꯈꯤ꯫ ꯒꯚꯔꯅꯔꯒ ꯎꯅꯔꯨꯕ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯄꯥꯎꯃꯤꯁꯤꯡꯗ UNCꯒꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠ NG ꯂꯣꯔꯍꯣꯅ ꯐꯣꯡꯗꯣꯛꯈꯤꯕꯗ ꯃꯈꯣꯏꯒꯤ ꯃꯥꯏꯀꯩꯗꯒꯤ ꯊꯝꯈꯤꯕ ꯋꯥꯐꯝꯁꯤꯡ ꯑꯗꯨꯒ ꯃꯔꯤ ꯂꯩꯅꯅ ꯁꯦꯟꯇꯔꯅ ꯍꯥꯟꯅꯅ ꯊꯕꯛ ꯂꯧꯈꯠꯂꯦ ꯍꯥꯏꯅ ꯒꯚꯔꯅꯔꯅ ꯈꯪꯍꯜꯂꯛꯄꯒ ꯂꯣꯏꯅꯅ ꯂꯥꯛꯂꯤꯕ ꯅꯨꯃꯤꯠ ꯅꯤꯅꯤ ꯍꯨꯝꯅꯤ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯑꯃꯨꯛ ꯍꯟꯅ ꯋꯥꯔꯤ ꯁꯥꯟꯅꯅꯕ ꯈꯪꯍꯜꯂꯛꯂꯦ ꯍꯥꯏꯈꯤ꯫ ꯑꯩꯈꯣꯏꯒꯤ ꯃꯥꯏꯀꯩꯗꯒꯤ ꯌꯨꯅꯤꯌꯟ ꯒꯚꯔꯟꯃꯦꯟꯠꯇ ꯗꯤꯃꯥꯟꯗ ꯇꯧꯔꯤꯕ ꯋꯥꯐꯝꯗꯤ FMR ꯑꯃꯨꯛ ꯍꯟꯅ ꯂꯩꯍꯜꯂꯨ ꯑꯃꯗꯤ ꯅꯥꯒꯥꯒꯤ ꯑꯦꯔꯤꯌꯥꯗ ꯕꯣꯔꯗꯔ ꯐꯦꯟꯁꯤꯡꯒꯤ ꯊꯕꯛ ꯇꯧꯕꯤꯒꯅꯨ, ꯃꯁꯤ ꯅꯥꯒꯥ ꯃꯤꯌꯥꯝꯅ ꯌꯥꯕ ꯉꯝꯂꯣꯏ ꯍꯥꯏꯕꯁꯤꯅꯤ꯫ ꯉꯝꯈꯩ ꯁꯝꯕꯜ ꯈꯥꯗ꯭ꯔꯤꯉꯩ ꯃꯥꯡꯑꯣꯏꯅꯅ ꯇ꯭ꯔꯦꯗꯤꯁꯅꯦꯜ ꯑꯣꯏꯕ ꯑꯆꯨꯝꯕ ꯂꯝꯈꯩ ꯄꯔꯤꯡ ꯍꯥꯟꯅ ꯃꯌꯦꯛ ꯁꯦꯡꯅ ꯈꯪꯒꯗꯕꯅꯤ ꯍꯥꯏꯅꯁꯨ UNCꯒꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠꯅ ꯐꯣꯡꯗꯣꯛꯈꯤ꯫ ꯅꯥꯒꯥꯁꯤꯡꯒꯤ ꯑꯄꯥꯝꯕꯒꯤ ꯃꯥꯌꯣꯛꯇ ꯉꯝꯈꯩ ꯁꯝꯕꯜ ꯈꯥꯕꯒꯤ ꯊꯕꯛ ꯅꯥꯒꯥ ꯑꯦꯔꯤꯌꯥꯗ ꯍꯥꯏꯕꯗꯤ ꯕꯣꯔꯗꯔ ꯄꯤꯂꯔ ꯅꯝꯕꯔ 80ꯗꯒꯤ 81 ꯐꯥꯎꯕ ꯀꯤꯂꯣꯃꯤꯇꯔ 10 ꯁꯥꯡꯅ ꯐꯦꯟꯁꯤꯡꯒꯤ ꯊꯕꯛ ꯂꯣꯏꯁꯤꯟꯈ꯭ꯔꯦ ꯍꯥꯏꯅꯁꯨ ꯄꯥꯎꯃꯤꯁꯤꯡꯗ ꯊꯝꯈꯤ꯫ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯅꯥꯒꯥꯁꯤꯡꯒꯤ ꯑꯦꯄꯦꯛꯁ ꯕꯣꯗꯤ ꯑꯃ ꯑꯣꯏꯔꯤꯕ UNCꯒꯤ ꯃꯥꯏꯀꯩꯗꯒꯤ ꯅꯥꯒꯥ ꯍꯣꯝꯂꯦꯟꯗ ꯕꯣꯔꯗꯔ ꯐꯦꯟꯁꯤꯡꯒꯤ ꯊꯕꯛ ꯆꯠꯊꯕ ꯌꯥꯔꯣꯏ, FMR ꯆꯠꯅꯍꯟꯒꯗꯕꯅꯤ ꯍꯥꯏꯕ ꯗꯤꯃꯥꯟꯗ ꯇꯧꯗꯨꯅ ꯂꯥꯛꯈꯤꯕꯅꯤ꯫ ꯋꯥꯐꯝ ꯑꯁꯤꯒꯤ ꯃꯇꯥꯡꯗ UNCꯒꯤ ꯃꯥꯏꯀꯩꯗꯒꯤ ꯒꯚꯔꯟꯃꯦꯟꯠ ꯑꯣꯐ ꯏꯟꯗꯤꯌꯥ ꯑꯃꯁꯨꯡ ꯃꯅꯤꯄꯨꯔ ꯒꯚꯔꯟꯃꯦꯟꯠꯇ ꯅꯨꯃꯤꯠ 20ꯒꯤ ꯃꯇꯝ ꯄꯤꯈꯤꯕꯅꯤ꯫ ꯍꯥꯏꯔꯤꯕ ꯃꯇꯝ ꯑꯁꯤ ꯊꯥ ꯑꯁꯤꯒꯤ 12ꯗ ꯂꯣꯏꯈ꯭ꯔꯦ꯫ ꯃꯈꯣꯏꯒꯤ ꯗꯤꯃꯥꯟꯗ ꯑꯁꯤ ꯄꯤꯗꯕ ꯇꯥꯔꯕꯗꯤ ꯅꯥꯒꯥ ꯑꯦꯔꯤꯌꯥꯗ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦꯗ ꯃꯇꯝ ꯀꯛꯇꯕ ꯏꯀꯣꯅꯣꯃꯤꯛ ꯕ꯭ꯂꯣꯀꯦꯗꯀꯤ ꯈꯣꯡꯖꯪ ꯆꯪꯁꯤꯜꯂꯒꯅꯤ ꯍꯥꯏꯅꯁꯨ ꯂꯩꯉꯥꯛꯇ ꯋꯥꯔꯅꯤꯡ ꯇꯧꯈꯤꯕꯅꯤ꯫ ꯒꯚꯔꯅꯔꯅ ꯎꯅꯕ ꯑꯗꯨꯗ UNCꯒꯤ ꯃꯥꯏꯀꯩꯗ ꯚꯥꯏꯁ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯑꯦꯟ ꯒꯣꯟꯃꯩ ꯄꯧꯖꯥꯟ, ꯖꯦꯅꯔꯦꯜ ꯁꯦꯀ꯭ꯔꯦꯇꯔꯤ ꯕꯥꯔꯕ꯭ꯔꯦꯌꯣ ꯁꯪꯁꯥꯠ, IPR ꯁꯦꯀ꯭ꯔꯦꯇꯔꯤ H. ꯖꯦꯝꯁ ꯍꯥꯎ, UNCꯒꯤ ꯋꯥꯔꯀꯤꯡ ꯀꯃꯤꯇꯤꯒꯤ ꯀꯟꯚꯦꯅꯔ ꯁꯥꯝꯁꯟ ꯔꯦꯃꯩ, ꯃꯦꯝꯕꯔ ꯁꯦꯀ꯭ꯔꯦꯇꯔꯤ AC ꯊꯣꯠꯆꯣ ꯅꯥꯒꯥ, ꯍ꯭ꯌꯨꯃꯦꯟ ꯑꯦꯁꯣꯁꯤꯌꯦꯁꯟꯒꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠ CH ꯄ꯭ꯔꯦꯁꯤꯂꯥ ꯊꯤꯌꯣꯃꯥꯏ, ꯚꯥꯏꯁ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯂꯨꯡꯕꯤꯂꯥ ꯃꯔꯥꯝ, ꯑꯣꯜ ꯅꯥꯒꯥ ꯁ꯭ꯇꯨꯗꯦꯟꯠ ꯑꯦꯁꯣꯁꯤꯌꯦꯁꯟ ꯃꯅꯤꯄꯨꯔꯒꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠ TH ꯑꯪꯇꯦꯁꯥꯡ ꯃꯔꯥꯝ, ꯖꯦꯅꯔꯦꯜ ꯁꯦꯀ꯭ꯔꯦꯇꯔꯤ ꯏꯁꯥꯛ ꯆꯔꯥꯅꯃꯩ ꯁꯔꯨꯛ ꯌꯥꯈꯤ꯫ ꯀꯪꯂꯩꯄꯥꯛ ꯑꯄꯨꯟꯕ ꯈꯣꯜꯂꯥꯎꯒꯤ ꯑꯞꯗꯦꯠꯇꯒꯤ ꯂꯧꯈꯠꯆꯔꯛꯀꯦ꯫ ꯂꯥꯡꯕꯝ ꯂꯛꯁꯃꯤ ꯗꯦꯕꯤ, ꯃꯍꯥꯛ ꯑꯁꯤ ꯉꯔꯥꯡ ꯅꯨꯡꯊꯤꯜ ꯄꯨꯡ 12:20 ꯇꯥꯕ ꯑꯗꯨꯋꯥꯏꯗꯒꯤ ꯊꯣꯛꯈꯤꯕꯗꯒꯤ ꯍꯟꯖꯤꯜꯂꯛꯇ꯭ꯔꯤ꯫ ꯃꯍꯥꯛ ꯈꯦꯇ꯭ꯔꯤ ꯑꯋꯥꯡ ꯂꯩꯀꯥꯏꯗꯒꯤꯅꯤ꯫ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯑꯁꯤ ꯃꯧꯅꯤ, ꯃꯆꯥꯅꯨꯄꯥ ꯆꯍꯤ 5 ꯁꯨꯔꯕ ꯑꯃ ꯂꯩꯔꯦ꯫ ꯀꯅꯥꯒꯨꯝꯕꯁꯤꯡꯅ ꯊꯦꯡꯅꯕꯤꯔꯗꯤ ꯃꯥꯒꯤ ꯃꯄꯨꯔꯣꯏꯕ ꯁꯍꯤꯔ ꯑꯍꯃꯗ ꯑꯃꯗꯤ ꯏꯃꯨꯡ ꯃꯅꯨꯡ ꯑꯃꯗꯤ ꯃꯅꯥꯛ ꯅꯛꯄ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗ ꯁꯤꯟꯅꯕꯤꯌꯨ ꯅꯠꯇ꯭ꯔꯒ ꯅꯝꯕꯔ ꯑꯁꯤꯗ ꯄꯥꯎ ꯄꯤꯕꯤꯔꯛꯎ 9615865480꯫ ꯏꯗꯤꯇꯣꯔꯤꯌꯦꯜ ꯀꯂꯝꯗꯒꯤ ꯂꯧꯈꯠꯆꯔꯛꯀꯦ꯫ ꯌꯨꯒꯤ ꯏꯆꯥꯎ ꯊꯣꯛꯄ ꯃꯅꯤꯄꯨꯔ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯍꯥꯏꯕ ꯌꯥꯔꯦ꯫ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯅ ꯃꯌꯥꯏ ꯀꯥꯕ ꯅꯤꯁꯥ ꯑꯃ ꯑꯣꯏꯔꯤꯕ ꯌꯨ ꯌꯣꯟꯕꯒꯤ ꯑꯊꯤꯡꯕ ꯂꯧꯊꯣꯛꯈꯤꯕꯗꯒꯤ ꯍꯧꯖꯤꯛꯇꯤ ꯃꯅꯤꯄꯨꯔꯗ ꯌꯨꯒꯤ ꯏꯆꯥꯎ ꯊꯣꯛꯄ ꯂꯝꯗꯝ ꯑꯃ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯍꯥꯏꯕ ꯌꯥꯔꯦ꯫ ꯃꯅꯤꯄꯨꯔꯒꯤ ꯂꯩꯀꯥꯏ ꯂꯩꯀꯥꯏ ꯈꯨꯗꯤꯡꯗ ꯌꯨ ꯌꯣꯟꯕ ꯑꯃꯗꯤ ꯊꯛꯄꯒꯤ ꯆꯥꯡ ꯑꯁꯤ ꯑꯉꯛꯄ ꯐꯪꯅ ꯋꯥꯡꯈꯠꯂꯛꯂꯦ꯫ ꯃꯁꯤꯅ ꯇꯨꯡꯒꯤ ꯌꯨꯝꯕꯤꯔꯦꯜ ꯑꯣꯏꯍꯧꯒꯗꯧꯔꯤꯕ ꯏꯟꯈꯠꯂꯛꯂꯤꯕ ꯅꯍꯥ ꯀꯌꯥ ꯌꯨꯒꯤ ꯏꯄꯥꯛꯇ ꯏꯔꯥꯛꯅꯗꯨꯅ ꯃꯥꯡꯕ ꯍꯥꯏꯕꯗꯨ ꯑꯣꯏꯒꯗꯧꯔꯤ꯫ ꯃꯗꯨꯅ ꯍꯤꯔꯝ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯀꯤ ꯑꯈꯟꯅꯕ ꯃꯤꯠꯌꯦꯡ ꯆꯪꯗꯨꯅ ꯍꯧꯖꯤꯛ ꯑꯊꯤꯡꯕ ꯑꯃꯠꯇ ꯂꯩꯇꯅ ꯌꯨ ꯌꯣꯜꯂꯤꯕꯁꯤꯡ ꯑꯁꯤ ꯂꯥꯛꯁꯤꯟꯅꯕ
ꯊꯕꯛ ꯄꯥꯏꯈꯠꯄ ꯆꯨꯝꯒꯅꯤ꯫ ꯌꯥꯝꯅ ꯀꯤꯅꯤꯡꯉꯥꯏ ꯑꯣꯏꯔꯤꯕꯗꯤ ꯃꯅꯤꯄꯨꯔꯒꯤ ꯀꯣꯅꯨꯡ ꯑꯣꯏꯔꯤꯕ ꯏꯝꯐꯥꯜ ꯁꯍꯔ ꯑꯁꯤꯒꯤ ꯃꯐꯝ ꯑꯌꯥꯝꯕꯗ ꯍꯧꯖꯤꯛ ꯌꯨ ꯌꯣꯟꯕ ꯗꯨꯀꯥꯟ ꯀꯌꯥ ꯃꯁꯤꯡ ꯈꯪꯗꯅ ꯂꯩꯔꯦ꯫ ꯃꯁꯤꯗ ꯌꯨꯉꯥꯡ ꯃꯈꯜ ꯀꯌꯥ ꯑꯃꯗꯤ ꯌꯨꯉꯧ ꯃꯈꯜ ꯀꯌꯥ ꯐꯪꯗꯨꯅ ꯑꯌꯨꯛꯇꯒꯤ ꯍꯧꯔꯒ ꯅꯨꯃꯤꯗꯥꯡ ꯑꯊꯦꯡꯕ ꯐꯥꯎꯕ ꯑꯀꯤ ꯑꯈꯪ ꯂꯩꯇꯅ ꯌꯨ ꯊꯛꯄꯒꯤ ꯊꯕꯛ ꯑꯁꯤ ꯆꯠꯊꯗꯨꯅ ꯂꯩꯔꯦ꯫ ꯑꯣꯏꯔꯤꯕ ꯐꯤꯚꯝ ꯑꯁꯤ ꯃꯅꯤꯄꯨꯔ ꯄꯨꯂꯤꯁꯀꯤ ꯀꯥꯡꯕꯨꯅ ꯎꯔꯕꯁꯨ ꯀꯔꯤꯒꯨꯝꯕ ꯊꯕꯛ ꯑꯃꯠꯇ ꯂꯧꯈꯠꯇꯅ ꯑꯗꯨꯃꯛ ꯂꯩꯔꯦ꯫ ꯃꯁꯤꯅ ꯃꯅꯤꯄꯨꯔꯒꯤ ꯌꯨ ꯁꯨꯡꯕ ꯁꯨꯡꯂꯤꯕ ꯈꯨꯜ ꯀꯌꯥꯗꯒꯤ ꯃꯤꯑꯣꯏ ꯀꯌꯥꯅ ꯏꯟꯖꯤꯟ ꯄꯥꯟꯕ ꯃꯈꯜ ꯃꯈꯥ ꯀꯌꯥꯒꯤ ꯒꯥꯔꯤ ꯁꯤꯖꯤꯟꯅꯗꯨꯅ ꯌꯨ ꯂꯧꯔꯒ ꯂꯩꯀꯥꯏ ꯀꯌꯥꯗ ꯂꯩꯔꯤꯕ ꯌꯨ ꯌꯣꯟꯐꯝꯁꯤꯡꯗ ꯁꯄ꯭ꯂꯥꯏ ꯇꯧꯗꯨꯅ ꯃꯈꯣꯏꯒꯤ ꯏꯟꯀꯝ ꯇꯥꯟꯕꯒꯤ ꯊꯕꯛ ꯆꯠꯊꯗꯨꯅ ꯂꯩꯔꯦ꯫ ꯑꯃꯔꯣꯝꯗ ꯂꯩꯀꯥꯏ ꯈꯨꯗꯤꯡꯗ ꯂꯩꯔꯝꯕ ꯅꯤꯁꯥꯕꯟ ꯑꯃꯗꯤ ꯃꯩꯔꯥ ꯄꯥꯏꯕꯤ ꯏꯃꯥꯁꯤꯡꯒꯤ ꯑꯣꯏꯕ ꯏꯍꯧ ꯑꯗꯨꯕꯨ ꯃꯅꯤꯄꯨꯔꯗ ꯊꯣꯛꯂꯤꯕ ꯂꯥꯟ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯈꯪꯅꯦꯝ ꯅꯦꯝꯊꯈꯤꯕꯗꯒꯤ ꯍꯧꯖꯤꯛꯇꯤ ꯌꯨ ꯌꯣꯟꯕ ꯑꯃꯗꯤ ꯊꯛꯄꯁꯤꯡꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯅꯨꯡꯉꯥꯏꯕ ꯍꯥꯏꯕ ꯃꯇꯝ ꯑꯗꯨ ꯑꯣꯏꯔꯦ꯫ ꯃꯔꯝ ꯑꯗꯨꯅ ꯂꯩꯀꯥꯏ ꯈꯨꯗꯤꯡꯒꯤ ꯅꯤꯁꯥꯕꯟ ꯑꯃꯗꯤ ꯃꯩꯔꯥ ꯄꯥꯏꯕꯤ ꯏꯃꯥꯁꯤꯡ ꯑꯃꯗꯤ ꯇꯣꯉꯥꯟꯕ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯁꯤꯡꯅ ꯂꯧꯐꯝ ꯊꯣꯛꯄ ꯊꯧꯗꯥꯡ ꯑꯗꯨ ꯂꯧꯗꯨꯅ ꯌꯨꯒꯤ ꯏꯆꯥꯎ ꯊꯣꯛꯂꯤꯕ ꯑꯁꯤ ꯊꯤꯡꯅꯕ ꯊꯕꯛ ꯂꯧꯈꯠꯐꯝ ꯊꯣꯛꯏ꯫ ꯂꯣꯏꯅꯅ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯅꯁꯨ ꯍꯤꯔꯝ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯑꯈꯟꯅꯕ ꯃꯤꯠꯌꯦꯡ ꯆꯪꯗꯨꯅ ꯌꯨꯒꯤ ꯏꯆꯥꯎ ꯊꯣꯛꯂꯤꯕ ꯑꯁꯤ ꯊꯤꯡꯅꯕ ꯊꯕꯛ ꯂꯧꯈꯠꯁꯤ꯫ ꯃꯗꯨ ꯅꯠꯇ꯭ꯔꯕꯗꯤ ꯇꯨꯡꯒꯤ ꯌꯨꯝꯕꯤꯔꯦꯜ ꯑꯣꯏꯍꯧꯒꯗꯧꯔꯤꯕ ꯑꯩꯈꯣꯏꯒꯤ ꯃꯃꯜ ꯌꯥꯝꯂꯕ ꯅꯍꯥꯔꯣꯜ ꯀꯌꯥ ꯌꯨꯒꯤ ꯏꯄꯥꯛꯇ ꯏꯔꯥꯛꯅꯗꯨꯅ ꯄꯨꯟꯁꯤ ꯂꯣꯏꯈꯤꯕ ꯌꯥꯕꯒꯤ ꯑꯀꯤꯕ ꯑꯗꯨ ꯍꯧꯖꯤꯛ ꯌꯥꯝꯅ ꯅꯛꯅ ꯂꯩꯔꯦ ꯍꯥꯏꯕꯁꯤ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯅ ꯊꯕꯛ ꯂꯧꯈꯠꯁꯤ꯫